ꯈꯨꯜ ꯑꯃꯗꯅꯤ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯇꯣꯝ ꯈꯛꯇ ꯂꯩꯔꯝꯃꯤ꯫ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗꯤ ꯀꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯏꯁꯧ ꯌꯥꯝꯅ ꯀꯜꯂꯝꯃꯤ, ꯃꯃꯤꯡꯅ ꯊꯣꯏꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯊꯔꯣ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯊꯣꯏꯕ ꯁꯨꯃꯥꯡꯗ ꯄꯌꯥ ꯁꯤꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯅꯨꯄꯤ ꯊꯔꯣꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯂꯥꯛꯈꯠꯂꯛꯇꯨꯅ ꯄꯨꯔꯛꯏ꯫ ꯏꯁꯤꯡ ꯑꯗꯨ ꯁꯨꯝ ꯄꯨꯔꯛꯄꯗ ꯁꯣꯏꯕꯗꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯑꯌꯣꯃꯥ! ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ꯫ ꯍꯩ! ꯊꯕꯛ ꯇꯧꯕꯗ ꯊꯔꯦꯛ ꯊꯔꯦꯛ ꯇꯧꯔꯗꯅ ꯅꯃꯤꯠꯇꯨꯕꯨ ꯀꯗꯥꯏꯗ ꯌꯦꯡꯉꯒ ꯆꯠꯀꯦ? ꯊꯔꯣꯁꯨ ꯈꯨꯝꯂꯛꯏ꯫ ꯁꯤꯕꯨ ꯑꯩꯅ ꯇꯨꯁꯟꯒꯦꯅ ꯇꯨꯁꯟꯕ꯭ꯔꯣ? ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ? ꯃꯗꯨ ꯅꯪꯅ ꯊꯕꯛ ꯇꯧꯕꯗ ꯐꯖꯅ ꯇꯧꯗꯕꯒꯤꯅꯤ꯫ ꯐꯖꯅ ꯇꯧꯔꯒꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯣ? ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯃꯆꯤꯟ ꯏꯈꯨꯝ ꯍꯦꯛ ꯈꯨꯝꯃꯗꯅ ꯑꯁꯣꯏꯕ ꯇꯥꯛꯄꯤꯔꯁꯨ ꯁꯥꯎꯏꯅꯦ꯫ ꯊꯔꯣ ꯁꯥꯎꯅꯤꯡꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯁꯤꯕꯨ ꯑꯩꯅ ꯁꯣꯏꯒꯦꯅ ꯁꯣꯏꯕꯁꯤ ꯉꯥꯏꯔꯤ꯫ ꯃꯆꯤꯟꯁꯦ ꯌꯥꯝ ꯉꯥꯡꯖꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ꯫ ꯍꯩ! ꯅꯆꯤꯟꯗꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯒꯅꯨ꯫ ꯃꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯗꯕ ꯊꯕꯛꯅꯤ꯫ ꯈ꯭ꯋꯥꯡꯁꯦ ꯌꯥꯝ ꯅꯥꯏ, ꯏꯁꯤꯡꯁꯦ ꯈꯤꯇ ꯂꯥꯛꯈꯠꯄꯤꯌꯨ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯕꯕꯥꯗꯤ ꯌꯥꯗꯦ꯫ ꯍꯩ! ꯊꯕꯛ ꯁꯨꯃꯟꯗꯗꯅꯅꯤ ꯅꯥꯔꯤꯗꯣ꯫ ꯑꯣ, ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯁꯨꯗ꯭ꯔꯗꯤ ꯃꯈꯣꯏ ꯕꯕꯥꯅ ꯁꯨꯕꯤꯕ꯭ꯔꯣ? ꯅꯪꯅ ꯏꯃꯨꯡꯒꯤ ꯀꯩ ꯊꯕꯛ ꯁꯨꯔꯗꯅ? ꯃꯈꯣꯏ ꯕꯕꯥ, ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯈꯔ ꯈꯔ ꯁꯤꯡꯊꯥꯕꯤꯌꯨ꯫ ꯇꯧꯗꯦꯕꯨ ꯇꯧꯗꯦ ꯍꯥꯏꯕꯅꯤ꯫ ꯊꯕꯛ ꯇꯧꯃꯟꯗꯗꯅ ꯅꯥꯔꯤꯅꯦ ꯅꯪꯒꯤꯗꯣ, ꯆꯥꯕꯒ ꯇꯨꯝꯕꯒ ꯇꯧꯕꯗ꯫ ꯌꯦꯅꯈꯥ ꯂꯨꯈꯥ ꯁꯤꯠ ꯅꯥꯟꯅ ꯏꯃꯨꯡ ꯃꯅꯨꯡ ꯅꯥꯜꯂꯤꯕ, ꯃꯈꯣꯏ ꯕꯕꯥꯒꯤ ꯅꯨꯡꯇꯤꯒꯤ ꯑꯃꯣꯠꯄ ꯐꯤ ꯁꯨꯔꯤꯕ, ꯆꯥꯛꯈꯨꯝꯒꯤ ꯀꯩꯒꯤ ꯆꯥꯛ ꯊꯣꯡꯕ ꯀꯣꯟ ꯐꯦꯡꯕ, ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯍꯤꯡꯈꯣꯜ ꯀꯣꯏꯔꯤꯕ, ꯄꯣꯠ ꯆꯩ ꯊꯥꯔꯤꯕ, ꯆꯦꯡ ꯈꯩꯔꯤꯕ, ꯁꯤꯡ ꯈꯥꯏꯔꯤꯕ, ꯅꯥꯄꯤ ꯐꯥꯜꯂꯤꯕ, ꯊꯕꯛ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯤꯕꯁꯤꯕꯨ ꯑꯩꯁꯦ ꯃꯤꯔꯦꯝ ꯇꯥꯔꯕ? ꯃꯗꯨꯗꯤꯅꯦ ꯅꯨꯄꯤ ꯅꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯄꯣꯛꯂꯛꯄꯗꯒꯤ ꯇꯧꯔꯕꯅꯤ ꯃꯗꯨꯒꯤ ꯊꯕꯛꯇꯨ꯫ ꯃꯗꯨꯗꯤꯅꯦ ꯊꯕꯛ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯃꯈꯣꯏ ꯕꯕꯥꯅ ꯇꯧꯕꯤꯔꯒ ꯈꯪꯒꯗꯕꯅꯤ꯫ ꯍꯩ! ꯇꯥꯅꯤꯡꯗꯦ꯫ ꯅꯆꯤꯟꯗꯣ ꯄꯦꯄꯥ ꯄꯦꯄꯥ ꯉꯥꯡꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯅꯈꯣꯏꯗꯨꯗꯒꯤ ꯍꯦꯟꯕ ꯊꯕꯛꯅꯤ꯫ ꯊꯔꯣ ꯇꯟꯕꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯍꯩꯗꯣꯛꯈ꯭ꯔꯕ ꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯁꯣꯛꯀꯠꯇꯨꯅ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯁꯨꯃꯥꯡꯗꯒꯤ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯦ! ꯑꯩ ꯊꯕꯛ ꯉꯟꯅ ꯆꯠꯀꯅꯤ꯫ ꯆꯥꯛꯇꯨ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ꯫ ꯁꯣꯝꯗ ꯊꯔꯣ ꯏꯃꯨꯡꯗ ꯏꯁꯧ ꯂꯥꯡꯂꯤ꯫ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯒꯠꯂꯒ ꯇꯧꯔꯛꯄ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯃꯥꯅ ꯀꯔꯤꯃꯠꯇ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯅꯠꯇꯕ, ꯑꯗꯨꯒ ꯋꯥ ꯉꯥꯡꯕꯗꯅ ꯃꯥꯅ ꯑꯆꯨꯝ ꯁꯥꯗꯅ ꯑꯩꯁꯤꯕꯨ ꯀꯩꯝꯇ ꯇꯧꯗ꯭ꯔꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯒꯅꯤꯕ꯫ ꯅꯪꯅꯕꯁꯨ ꯍꯣꯠꯅꯕ, ꯅꯣꯡꯃꯗꯁꯨ ꯃꯆꯤꯟꯁꯤꯗꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯌꯨꯗꯅ ꯊꯃꯣꯏꯁꯦ ꯄꯦꯟꯒꯦꯕ꯫ ꯃꯗꯨꯗꯤ ꯅꯠꯇꯦ꯫ ꯃꯥꯅ ꯇꯧꯕ ꯊꯕꯛꯅ ꯊꯕꯛ, ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛꯅ ꯊꯕꯛ ꯅꯠꯇꯕ꯫ ꯊꯔꯣ ꯄꯦꯟꯗꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯏ꯫ ꯁꯣꯝꯗ ꯊꯔꯣꯁꯨ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯊꯣꯏꯕꯁꯨ ꯆꯥꯛ ꯆꯥꯅꯅꯕ ꯂꯣꯏꯁꯤꯟꯗꯨꯅ, ꯍꯩ! ꯊꯔꯣ! ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯊꯥꯡꯇꯣꯛꯂꯒ ꯂꯩꯔꯦ꯫ ꯀꯔꯤ ꯏꯟꯖꯥꯡꯅꯣꯅꯦ ꯊꯣꯡꯂꯤꯗꯨꯕꯣ? ꯍꯪꯒꯥꯝ ꯊꯣꯡꯖꯤꯜꯂꯤ꯫ ꯈꯔ ꯊꯨꯕ ꯍꯥꯏꯗꯅ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯍꯪꯒꯥꯝ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕ꯭ꯔꯣ? ꯃꯣꯔꯣꯛ ꯃꯦꯠꯄꯁꯨ ꯌꯥꯎꯕꯅꯤ, ꯉꯥꯁꯨ ꯌꯥꯎꯕꯅꯤ꯫ ꯊꯣꯏꯕ ꯐꯝꯊꯗꯨꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯊꯔꯣꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯑꯋꯥꯠꯄ ꯌꯦꯡꯂꯤ꯫ ꯊꯣꯏꯕ ꯆꯥꯛ ꯑꯗꯨ ꯆꯥꯔꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯇꯨꯅ, ꯃꯁꯤꯗꯤ ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ ꯃꯈꯣꯏ ꯕꯕꯥ? ꯃꯁꯤꯕꯨ ꯁꯝ ꯅꯠꯇ꯭ꯔꯣ? ꯊꯔꯣꯗꯨ ꯄꯥꯈꯠꯂꯛꯏ꯫ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ, ꯃꯁꯤ ꯀꯩꯅꯣꯕ? ꯍꯥ? ꯃꯁꯤ ꯀꯩꯅꯣ? ꯃꯁꯤꯒꯨꯝꯕꯁꯦ ꯑꯩ ꯍꯩꯅꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯊꯕꯛ ꯇꯧꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯃꯥꯏ ꯌꯥꯎꯔꯝꯃꯤꯅꯣ? ꯑꯩꯅ ꯇꯧꯕꯗꯗꯤ ꯌꯥꯎꯈꯤꯗꯕꯅꯤ꯫ ꯃꯈꯣꯏ ꯕꯕꯥ, ꯑꯩ ꯆꯥꯛ ꯑꯅꯧꯕ ꯁꯦꯝꯖꯔꯛꯀꯦ꯫ ꯆꯥꯛꯁꯦ ꯄꯨꯛ ꯊꯟꯅ ꯆꯥꯔꯒ ꯊꯕꯛ ꯆꯠꯀꯦ ꯇꯧꯕꯁꯤꯗ ꯑꯩ ꯌꯥꯝꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕ ꯆꯥꯛꯇꯨ ꯄꯥꯏꯗꯨꯅ ꯈꯪꯂꯪ ꯂꯪꯈꯤ꯫ ꯁꯤꯗꯤꯅꯦ ꯅꯣꯏ ꯅꯄꯥꯗꯨꯗ ꯄꯤꯖꯧ, ꯈꯪꯉꯕ? ꯃꯈꯣꯏ ꯕꯕꯥ, ꯑꯩ ꯑꯅꯧꯕ ꯑꯃ ꯁꯦꯝꯖꯔꯛꯀꯦ꯫ ꯅꯪ ꯆꯥꯍꯧꯔꯣ, ꯈꯪꯉꯕ? ꯑꯗꯨꯅ ꯅꯪ ꯆꯥꯍꯧꯔꯣ꯫ ꯅꯆꯤꯟ ꯈꯨꯝꯕ ꯈꯛꯇꯅꯤ ꯅꯪꯅ ꯀꯜꯂꯤꯁꯦ꯫ ꯅꯁꯝꯗꯣ ꯐꯖꯅ ꯄꯨꯟꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯕ ꯀꯩꯗꯧꯒꯦ? ꯏꯃꯣꯠ ꯏꯃꯣꯠꯂꯗꯅ꯫ ꯃꯈꯣꯏ ꯕꯕꯥ, ꯁꯝꯁꯦ ꯄꯨꯟꯁꯤꯟꯕ ꯈꯛꯇ ꯅꯠꯇꯦ, ꯐꯤꯅ ꯐꯥꯎꯕ ꯀꯨꯞꯁꯤꯜꯂꯒꯅꯤ ꯊꯣꯡꯂꯤꯕꯁꯦ꯫ ꯍꯩ! ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯃꯛꯀꯅꯨ꯫ ꯅꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯛꯎꯔꯣ ꯍꯧꯖꯤꯛ? ꯍꯥꯏꯅ ꯍꯥꯏꯅ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯆꯤꯟꯗꯨꯗ ꯊꯥꯖꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯕꯕꯥ, ꯅꯁꯝꯗꯣ ꯅꯔꯨ ꯀꯣꯛꯊꯣꯛꯀꯦ ꯀꯣꯛꯊꯣꯛ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯊꯔꯣ ꯈꯨꯝꯗꯦ, ꯇꯨꯃꯤꯟ ꯂꯩ꯫ ꯊꯣꯏꯕ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯆꯦꯡ ꯆꯥꯛ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯁꯤ ꯅꯪꯅ ꯂꯩꯗ꯭ꯔꯕꯅꯤꯅ ꯄꯥꯝꯃꯨ ꯌꯥꯊꯛ ꯈꯪꯗ꯭ꯔꯦꯅꯦ꯫ ꯁꯤ ꯆꯥꯛꯁꯤ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦꯕ ꯍꯥ? ꯊꯕꯛ ꯆꯠꯂꯝꯗ꯭ꯔꯕꯗꯤꯅꯦ
ꯅꯅꯝꯃꯗꯣ ꯇꯠꯄ ꯃꯈꯩ ꯐꯨꯗꯒꯗꯕꯅꯤ ꯅꯪ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕ ꯁꯥꯎꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯊꯔꯣ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯔꯤꯁꯦ ꯄꯨꯔꯥ ꯁꯥ ꯉꯥꯅꯤ ꯀꯔꯤꯅꯨꯡꯒꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗ ꯂꯩꯖꯔꯨꯕꯅꯣ ꯈꯪꯗ꯭ꯔꯦ ꯐꯅ ꯋꯥꯔꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯑꯩꯗꯤ ꯄꯥꯝꯃꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯊꯔꯣ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯆꯤꯟꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯏꯕꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯍꯦ ꯑꯩꯈꯣꯏꯒꯤ ꯁꯟꯗꯤ ꯂꯧꯁꯜꯂꯕꯣ ꯂꯧꯁꯟꯗ꯭ꯔꯤꯌꯦ ꯃꯈꯣꯏ ꯕꯕꯥ ꯁꯤ ꯂꯣꯏꯕꯒ ꯂꯧꯁꯤꯜꯂꯒꯦ ꯉꯁꯥꯏꯒꯤ ꯀꯩꯗꯧ ꯂꯩꯒꯦ ꯊꯔꯣ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯍꯧꯔꯛꯑꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤꯁꯤ ꯅꯪ ꯑꯃꯅꯦ ꯍꯥꯏꯅꯗ꯭ꯔꯤꯉꯩ ꯊꯕꯛ ꯇꯧꯗꯦ ꯍꯥꯏꯅꯕ ꯑꯗꯨꯝ ꯅꯥꯏ ꯉꯁꯥꯏ ꯀꯩꯗꯧ ꯂꯩꯒꯦꯕ ꯇꯨꯝ ꯂꯩꯔꯝꯒꯅꯤꯅꯦ ꯍꯥ ꯊꯔꯣ ꯃꯕꯨꯛꯅꯤꯡꯗ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯕꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯕ ꯁꯪꯗꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯔꯦꯅꯦ ꯍꯥ ꯑꯩꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯅꯪꯅ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯕ ꯃꯈꯣꯏ ꯕꯕꯥ ꯂꯣꯏꯔꯦ ꯂꯧꯁꯜꯂꯨꯔꯒꯦ ꯍꯦ ꯌꯥꯝ ꯊꯨꯅ ꯂꯧꯁꯜꯂꯨꯁꯨ ꯆꯠꯂꯣ ꯊꯣꯏꯕꯁꯨ ꯉꯥꯡꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯔꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯟ ꯂꯧꯁꯤꯟꯕ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯆꯥꯛ ꯂꯣꯏꯗꯨꯅ ꯊꯔꯣ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯕꯨ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯝꯃꯤ ꯊꯣꯏꯕꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯉꯁꯥꯏꯁꯨ ꯆꯥꯕ ꯌꯥꯗꯦ ꯍꯧꯖꯤꯛꯅ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯏꯟꯖꯥꯡ ꯑꯃꯠꯇ ꯂꯩꯔꯝꯗꯗꯅ ꯄꯥꯟ ꯈꯔ ꯇꯥꯜꯂꯒ ꯏꯔꯣꯟꯁꯜꯂꯦ ꯊꯣꯏꯕ ꯆꯥꯛ ꯆꯥꯅꯅꯕꯒꯤꯗꯃꯛ ꯐꯝꯊꯈ꯭ꯔꯦ ꯊꯔꯣ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯊꯥꯡꯇꯣꯔꯛꯏ ꯊꯣꯏꯕꯁꯨ ꯆꯥꯕ ꯍꯧꯔꯝꯃꯤ ꯆꯥꯛꯈꯨꯝ ꯑꯃ ꯑꯅꯤ ꯆꯥꯔꯒ ꯀꯩꯅꯣ ꯏꯔꯣꯝꯕꯁꯤ ꯃꯍꯥꯎ ꯑꯃ ꯏꯇꯧ ꯇꯧꯕꯒꯨꯝꯅ ꯇꯧꯏꯗ ꯊꯔꯣ ꯃꯄꯨꯔꯣꯏꯕꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯄꯥꯈꯠꯆꯩ ꯅꯣꯡꯃꯗ ꯍꯔꯥꯎ ꯆꯥꯕ ꯅꯨꯃꯤꯠ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ ꯑꯗꯨ ꯇꯧꯏꯒ ꯑꯗꯥ ꯇꯧꯏꯒ ꯑꯁꯣꯏꯕ ꯊꯤꯗꯨꯅꯇ ꯂꯩꯔꯤꯕꯅꯤ ꯃꯋꯥ ꯌꯥꯝꯅ ꯄꯦꯠꯄ ꯊꯣꯏꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯊꯣꯡꯖꯔꯤꯕꯁꯤ ꯅꯣꯡꯃꯗ ꯍꯥꯎꯏ ꯍꯥꯏꯗꯦ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏ ꯍꯥꯏꯅ ꯇꯊꯤ ꯆꯩꯕꯤꯕꯒꯤ ꯁꯔꯨꯛ ꯉꯥꯛꯇꯅꯤ ꯊꯣꯏꯕ ꯃꯥꯒꯤ ꯆꯀ꯭ꯔꯤꯗ ꯊꯔꯣꯁꯨ ꯈꯥꯡꯕ ꯋꯥꯖꯔꯕꯅꯤ ꯃꯤꯅꯗꯤ ꯈꯪꯗꯕ ꯅꯨꯄꯥ ꯐꯠꯇꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯕꯗꯨꯅꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯊꯣꯏꯕ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯍꯧꯔꯛꯂꯝꯃꯤ ꯅꯪꯒꯤ ꯏꯔꯣꯟꯕꯁꯤ ꯉꯥꯔꯤ ꯅꯝꯗꯦ ꯃꯣꯔꯣꯛꯁꯤꯁꯨ ꯀꯪꯁꯥ ꯁꯥꯏꯅꯦ ꯑꯩꯕꯨ ꯉꯥꯔꯤ ꯐꯅꯌꯥꯝꯗꯤ ꯍꯥꯞꯈꯤꯕꯅꯤꯗ ꯍꯥꯞꯄꯒꯤꯔꯣ ꯅꯝꯗ꯭ꯔꯤꯁꯦ ꯍꯥ ꯃꯁꯤꯗꯤꯅꯦ ꯅꯪ ꯍꯦꯛ ꯆꯥꯎ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯦꯡꯀꯣꯠ ꯑꯗꯨ ꯏꯟꯊꯣꯔꯛꯏ ꯉꯁꯥꯏ ꯐꯪꯉꯤ ꯁꯝ ꯌꯥꯎꯔꯝꯗꯅ ꯆꯥꯕ ꯌꯥꯗꯦ ꯌꯨꯝꯁꯤꯗ ꯅꯪꯅ ꯂꯩꯁꯟꯗꯅ ꯑꯩꯁꯦ ꯆꯥꯐꯝ ꯊꯛꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯅꯨꯄꯤꯅꯤꯅ ꯑꯩꯅ ꯀꯔꯤ ꯑꯍꯦꯟꯕ ꯊꯕꯛ ꯁꯨꯍꯟꯒꯦ ꯅꯪ ꯍꯥ ꯑꯩꯒꯤ ꯆꯥꯕ ꯊꯛꯄ ꯌꯥꯅꯅꯕ ꯁꯤꯟꯕ ꯐꯥꯎꯕ ꯅꯪ ꯉꯝꯗꯕ꯭ꯔꯕ ꯊꯔꯣ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯅꯨꯡꯇꯤꯒꯤꯅꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯉꯁꯤꯈꯛ ꯅꯠꯇꯦ ꯊꯔꯣꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯤ ꯁꯣꯏꯗꯅꯕꯅꯤ ꯆꯩꯗꯅꯕꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯌꯥꯗꯦ ꯊꯣꯏꯕꯒꯤ ꯆꯤꯟꯊꯛꯇ ꯑꯗꯨꯃꯛ ꯇꯥꯏ ꯃꯁꯤꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯗꯤꯅꯦ ꯑꯩ ꯆꯥꯕ ꯉꯝꯃꯣꯏ ꯆꯥꯛꯁꯤꯁꯨ ꯏꯀꯟ ꯀꯜꯂꯗꯅ ꯃꯈꯣꯏ ꯕꯕꯥꯅ ꯑꯀꯟꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯇꯧꯕꯅꯤ ꯑꯀꯟꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅꯕꯨ ꯃꯁꯤꯗꯤ ꯀꯟꯃꯟꯈ꯭ꯔꯦ ꯅꯪꯒꯤꯁꯦ ꯇꯧꯒꯦꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯊꯔꯣ ꯀꯔꯤꯁꯨ ꯃꯈꯥ ꯇꯥꯔꯛꯇꯦ ꯆꯠꯂꯣ ꯉꯥ ꯂꯩꯔꯨꯆꯣ ꯉꯥꯗꯣ ꯊꯣꯡꯉꯨ ꯑꯗꯨꯒ ꯆꯥꯒꯦ ꯃꯈꯣꯏ ꯕꯕꯥꯒꯤꯁꯤꯗꯤ ꯉꯥ ꯆꯥꯅꯤꯡꯕꯒꯤ ꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯑꯗꯣ ꯉꯁꯥꯏꯅ ꯉꯜꯂꯤꯉꯩꯗ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯉꯟꯇꯥꯅ ꯂꯩꯔꯒ ꯊꯣꯡꯂꯝꯒꯅꯤꯗꯅ ꯃꯈꯣꯏ ꯕꯕꯥꯒꯤ ꯆꯀ꯭ꯔꯤꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯊꯔꯣ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯉꯁꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯈꯨꯠ ꯑꯁꯦ ꯃꯔꯦꯡ ꯆꯠꯇꯨꯅ ꯂꯩꯔꯕꯅꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯔꯣꯗ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯀꯩꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯃꯈꯣꯏ ꯕꯕꯥ ꯈꯨꯝꯈꯨꯗꯅ ꯅꯆꯤꯟꯗꯣ ꯍꯥ ꯈꯨꯝꯈꯨꯑꯣ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯅꯋꯥꯅ ꯄꯨꯔꯣꯏꯕꯗ ꯄꯪꯈꯨꯝꯗ ꯈꯨꯝꯕ ꯁꯥꯔꯗꯅ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯔꯝꯗꯨꯅ ꯊꯣꯛꯈꯤ ꯊꯔꯣ ꯀꯞꯇꯨꯅ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯁꯦ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯅꯣꯡꯃꯇꯁꯨ ꯑꯩꯅ ꯊꯣꯡꯕ ꯊꯥꯛꯄꯗ ꯍꯔꯥꯎ ꯆꯥꯕꯁꯦ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯉꯥꯡꯒꯗꯕꯒꯤ ꯆꯩꯒꯗꯕꯒꯤ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕꯁꯦ ꯌꯥꯝ ꯋꯥꯔꯦ ꯊꯔꯣ ꯃꯇꯣꯝꯇ ꯄꯦꯟꯗꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯑꯃꯝꯕꯗꯨꯗ ꯉꯥ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯁꯤꯁꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯂꯝꯂꯅꯤꯅꯦ ꯇꯧꯔꯤꯁꯦ ꯀꯩꯊꯦꯜꯕꯨ ꯐꯝꯅꯔꯝꯈꯤꯗ꯭ꯔꯥ ꯊꯔꯣ ꯃꯥꯅ ꯀꯩꯊꯦꯜ ꯌꯧꯔꯛꯄꯗ ꯀꯅꯥꯁꯨ ꯀꯩꯊꯦꯜ ꯐꯝꯅꯔꯝꯗ꯭ꯔꯦ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯊꯣꯡꯗ꯭ꯔꯦꯗꯅ ꯏꯃꯨꯡꯒꯁꯦ ꯁꯥꯂꯥꯟ ꯁꯥꯗꯣꯏꯕ ꯃꯍꯥ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯊꯔꯣ ꯃꯊꯥ ꯁꯥꯅ ꯀꯩꯊꯦꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ ꯃꯥ ꯀꯞꯄꯁꯨ ꯀꯞꯅꯤꯡꯂꯛꯂꯦ ꯉꯥ ꯑꯗꯨ ꯍꯦꯛ ꯊꯣꯡꯗꯕꯗ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯅ ꯇꯧꯔꯛꯀꯗꯕ ꯃꯌꯥꯝ ꯑꯗꯨ ꯎꯔꯦ ꯐꯅ ꯀꯨꯏꯅ ꯑꯗꯨꯝꯅ ꯂꯦꯞꯂꯝꯂꯒ ꯊꯔꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ
ꯉꯥ ꯂꯩꯔꯛꯄ ꯐꯪꯗꯅ ꯃꯇꯝ ꯑꯗꯨ ꯊꯦꯡꯂꯕꯅꯤꯅ ꯊꯔꯣ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯆꯥꯛꯈꯨꯝꯗꯨꯗ ꯆꯪꯁꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩ ꯃꯊꯥ ꯁꯥꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯏꯕꯁꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯀꯩꯅꯣ ꯐꯝꯗꯨꯅ ꯂꯩꯔꯤꯗꯣ ꯆꯥꯛ ꯂꯣꯏꯔꯕꯣ ꯍꯥ ꯊꯔꯣ ꯈꯨꯝꯗꯦ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯩꯅ ꯍꯪꯉꯤꯁꯦ ꯅꯉꯣꯟꯗꯅꯤꯅꯦ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯍꯥꯏꯕꯅꯦ ꯃꯈꯣꯏ ꯕꯕꯥ ꯉꯥꯗꯣ ꯂꯩꯕ ꯊꯣꯛꯂꯨꯕꯅꯤ ꯐꯪꯗ꯭ꯔꯤ ꯊꯦꯡꯉꯕꯅꯤꯅ ꯀꯩꯊꯦꯜꯁꯨ ꯀꯅꯥꯝꯇ ꯐꯝꯂꯝꯗ꯭ꯔꯤ ꯉꯁꯤꯒꯤꯗꯤ ꯌꯥꯅ ꯌꯥꯅꯕ ꯆꯥꯕꯤꯔꯣ ꯍꯌꯦꯡ ꯉꯟꯇꯥꯅ ꯑꯩ ꯊꯣꯡꯂꯒꯦ ꯋꯥꯗꯣ ꯇꯥꯕꯗ ꯊꯣꯏꯕꯗꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯐꯖꯅ ꯎꯁꯤꯠꯇ꯭ꯔꯤꯅꯤꯅꯦ ꯍꯥ ꯑꯩꯅ ꯐꯨꯔꯤꯕꯗꯣ ꯅꯪ ꯀꯩꯁꯨ ꯀꯤꯗ꯭ꯔꯦꯅꯦ ꯑꯩꯒꯤꯁꯦ ꯎꯁꯤꯠꯇꯕꯒꯤ ꯅꯠꯆꯗꯤꯌꯦ ꯃꯈꯣꯏ ꯕꯕꯥ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯂꯥꯛꯑꯣ ꯅꯪ ꯉꯁꯤꯗꯤ ꯅꯄꯥꯝꯗ ꯊꯤꯟꯕ ꯇꯥꯔꯦꯗꯅ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯏꯃꯨꯡꯗꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯣꯔꯛꯏ ꯅꯪ ꯉꯁꯤꯃꯛ ꯅꯄꯥꯝꯗ ꯆꯠꯈꯤꯒꯗꯕꯅꯤ ꯅꯪ ꯑꯃ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯍꯥ ꯑꯩꯒꯤ ꯁꯦꯕꯥ ꯐꯥꯎꯕ ꯐꯖꯅ ꯇꯧꯕ ꯉꯝꯗꯕ ꯅꯪꯗꯤ ꯉꯁꯤꯃꯛ ꯅꯄꯥꯝꯗ ꯆꯠꯈꯤꯒꯗꯕꯅꯤ ꯅꯪ ꯑꯃ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯀꯩꯝꯇ ꯂꯩꯕ ꯅꯠꯇꯦ ꯆꯥꯕꯒꯤ ꯆꯦꯡꯈꯛ ꯇꯤꯡꯕ ꯅꯠꯇꯅ ꯊꯔꯣ ꯀꯞꯇꯨꯅ ꯃꯈꯣꯏ ꯕꯕꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯒ ꯑꯩꯅ ꯆꯠꯇꯣꯏꯁꯤꯕꯨ ꯀꯗꯥꯏꯗ ꯊꯣꯏꯕ ꯊꯔꯣꯕꯨ ꯁꯨꯃꯥꯡꯗ ꯂꯥꯛꯇꯨꯅ ꯏꯜꯂꯤ ꯑꯗꯨꯒ ꯅꯣꯡꯃꯇ ꯑꯩꯅ ꯉꯥꯡꯗꯅꯕ ꯊꯕꯛ ꯅꯪ ꯇꯧꯕ꯭ꯔꯣ ꯍꯥ ꯆꯠꯅꯗꯕꯤꯁꯤꯗꯤ ꯊꯔꯣ ꯁꯨꯃꯥꯡꯗꯨꯗ ꯀꯞꯇꯨꯅ ꯂꯩ ꯊꯣꯏꯕ ꯁꯥꯎꯅ ꯅꯪ ꯉꯁꯤ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯃꯈꯣꯏ ꯕꯕꯥ ꯑꯩ ꯂꯥꯟꯖꯔꯦ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯃꯁꯤ ꯊꯣꯛꯅꯅꯕ ꯅꯁꯥꯅ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯣ ꯑꯍꯤꯡ ꯆꯨꯞꯄ ꯁꯨꯃꯥꯡꯗꯨꯗ ꯇꯨꯝꯃꯨꯅ ꯊꯣꯏꯕ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ ꯊꯔꯣ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯖꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩ ꯊꯣꯏꯕꯗꯨ ꯁꯥꯎꯅ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ ꯍꯦ ꯀꯞꯄꯒꯤ ꯅꯈꯣꯟ ꯑꯗꯨ ꯇꯥꯍꯜꯂꯛꯀꯅꯨꯀꯣ ꯁꯨꯝ ꯇꯥꯍꯜꯂꯛꯑꯕꯗꯤꯅꯦ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯊꯔꯣ ꯃꯄꯨꯔꯣꯏꯕꯕꯨ ꯀꯤꯖꯕꯅ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯀꯞꯆꯔꯝꯃꯤ ꯊꯔꯣꯒꯤꯅꯦ ꯍꯥꯏꯕꯗ ꯃꯄꯥꯝꯗꯁꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯑꯍꯤꯡ ꯑꯗꯨ ꯊꯔꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯝꯃꯤ ꯐꯅꯌꯥꯝꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯊꯣꯏꯕꯗꯤ ꯑꯗꯨꯃꯛ ꯊꯣꯡ ꯍꯥꯡꯗꯣꯔꯛꯈꯤꯗ꯭ꯔꯦ ꯑꯍꯤꯡ ꯑꯗꯨ ꯊꯔꯣ ꯀꯤꯖꯕꯁꯨ ꯐꯥꯎꯔꯝꯃꯤ ꯀꯔꯝꯅꯁꯨ ꯀꯤꯔꯣꯏ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯅꯨꯄꯤ ꯃꯥꯅ ꯃꯄꯥꯟꯗ ꯃꯇꯣꯝꯇ ꯂꯩꯔꯕ ꯑꯗꯨꯗꯗꯤ ꯊꯔꯣ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧ ꯑꯗꯨ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯎꯔꯝꯃꯤ ꯏꯪꯈꯣꯜ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕꯅ ꯊꯔꯣꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯈꯪꯂꯝꯃꯤ ꯊꯔꯣꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯑꯩꯅ ꯅꯍꯥ ꯃꯈꯩ ꯑꯁꯨꯝ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯌꯦꯡꯕ ꯉꯝꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯊꯤꯅ ꯑꯣꯠꯄ ꯅꯨꯄꯥ ꯑꯁꯦ ꯑꯩ ꯋꯥꯔꯛꯇꯕ ꯌꯥꯔꯣꯏ ꯃꯤꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯥꯗꯤ ꯂꯥꯏ ꯑꯩꯅ ꯋꯥꯔꯛꯄ ꯇꯥꯔꯦꯗꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏꯁꯦ ꯃꯇꯝ ꯈꯔꯗꯤ ꯑꯣꯟꯊꯣꯛꯅꯔꯒꯦ ꯑꯩ ꯑꯍꯤꯡꯅ ꯊꯦꯡꯕ ꯅꯣꯡꯌꯥꯏ ꯑꯗꯨ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤ ꯃꯄꯥꯟꯗ ꯂꯩ ꯍꯥꯏꯕꯒꯤ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯅ ꯅꯨꯡꯉꯥꯏꯅ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯦ ꯁꯣꯝꯗ ꯊꯔꯣꯁꯨ ꯀꯞꯄꯒꯤ ꯋꯥꯔ ꯃꯥꯜꯂꯦ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯟ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯂꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯔꯣ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯀꯩꯅꯣꯅꯦ ꯑꯩꯅ ꯃꯄꯥꯟꯁꯤꯗ ꯇꯨꯝꯃꯝꯃꯤꯁꯤꯕꯣ ꯁꯣꯝꯗ ꯊꯣꯏꯕꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯛꯅ ꯌꯦꯡꯉꯤ ꯊꯔꯣ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯑꯩꯅ ꯃꯄꯥꯟ ꯑꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯍꯥ ꯀꯩꯅꯣꯕ ꯅꯪ ꯅꯠꯇ꯭ꯔꯣ ꯉꯔꯥꯡ ꯃꯄꯥꯟꯗ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒ ꯑꯩꯅ ꯀꯃꯥꯏꯅ ꯃꯄꯥꯟꯁꯤꯗ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯕꯕꯥ ꯀꯩꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ ꯏꯕꯥꯅꯤꯒꯤ ꯏꯁꯥꯁꯤ ꯑꯣꯟꯅꯕꯒꯨꯝ ꯊꯔꯣ ꯃꯁꯥꯅ ꯃꯁꯥꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯉꯛꯅ ꯀꯩꯅꯣ ꯑꯩꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯁꯤꯗꯤ ꯅꯪꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯑꯩꯒꯤ ꯐꯤꯕꯝꯁꯤꯁꯨ ꯃꯈꯣꯏ ꯇꯥꯃꯣꯒꯤꯅꯤ ꯃꯁꯤꯗꯤ ꯀꯝꯗꯧꯔꯤꯕ ꯑꯩꯁꯨ ꯈꯪꯗꯦ ꯍꯧꯒꯠꯂꯛꯄꯗ ꯇꯧꯔꯝꯃꯤꯁꯤꯅꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯅꯪꯅ ꯇꯧꯔꯝꯕ ꯑꯣꯏꯔꯝꯒꯅꯤ ꯊꯔꯣ ꯃꯈꯣꯏ ꯕꯕꯥ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯃꯁꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯊꯣꯏꯕꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯊꯔꯣꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯩꯅꯣ ꯍꯧꯒꯠꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯁꯤꯕꯣ ꯊꯔꯣꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯊꯣꯏꯕꯅ ꯀꯩꯅꯣ ꯃꯈꯣꯏ ꯕꯕꯥ ꯑꯗꯨꯝꯅ ꯂꯩꯕꯅ ꯌꯥꯔꯣꯏ ꯃꯥꯏꯕ ꯑꯃ ꯀꯧꯅꯅꯕ ꯇꯧꯁꯤ ꯆꯠꯂꯣ ꯈꯨꯜꯒꯤ ꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯀꯧꯕꯤꯔꯨ ꯆꯨ ꯀꯩꯅꯣ ꯏꯃꯨꯡꯁꯤꯗ ꯊꯣꯛꯂꯤꯕꯁꯦ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯑꯩꯅ ꯀꯃꯥꯏꯅ ꯃꯥꯏꯕ ꯀꯧꯕ ꯆꯠꯇꯣꯏꯅꯣ ꯍꯥ ꯉꯁꯤ ꯑꯩ ꯁꯥꯎꯔꯛꯇꯅꯅꯦ ꯅꯪ ꯐꯨꯔꯛꯀꯅꯤ ꯉꯔꯥꯡ ꯐꯨꯕꯗꯣ ꯀꯥꯎꯒꯅꯨ ꯍꯧꯖꯤꯛ ꯐꯨꯔꯁꯨ ꯁꯣꯛꯇꯣꯏꯁꯦ ꯃꯈꯣꯏ ꯕꯕꯥꯒꯤ ꯍꯛꯆꯥꯡꯗꯅꯤ ꯊꯣꯏꯕꯗꯨ ꯃꯊꯥ ꯍꯦꯟꯅ ꯁꯥꯗꯨꯅ ꯂꯩ ꯊꯔꯣꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥ ꯑꯗꯨꯒ
ꯑꯩ ꯍꯦꯛꯇ ꯀꯧꯔꯨꯔꯒꯦ ꯈꯨꯜꯒꯤ ꯃꯥꯏꯕꯗꯣ ꯊꯋꯥꯏ ꯑꯣꯟꯅꯔꯕꯁꯨ ꯃꯤꯅ ꯌꯦꯡꯕꯗꯗꯤ ꯑꯩꯁꯦ ꯃꯈꯣꯏ ꯕꯕꯥꯅꯦ ꯑꯗꯨꯃꯛ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ ꯊꯣꯏꯕꯗꯤ ꯑꯗꯨꯃꯛ ꯃꯊꯥ ꯁꯥꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯔꯣꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯥꯏꯕ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯊꯔꯣ ꯃꯥꯅ ꯇꯧꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯃꯥꯏꯕ ꯑꯗꯨ ꯐꯝꯍꯜꯂꯤ ꯊꯔꯣꯒ ꯊꯣꯏꯕꯒꯅ ꯅꯥꯀꯜ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯂꯩ ꯃꯥꯏꯕ ꯑꯗꯨ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤ ꯊꯣꯛꯂꯤꯒꯦ ꯍꯥꯏꯅ ꯌꯦꯡꯕ ꯍꯧꯔꯛꯂꯤ ꯊꯔꯣꯅ ꯈꯨꯔꯥ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤꯁꯦ ꯃꯨꯟꯅ ꯑꯃꯇ ꯌꯦꯡꯕꯤꯌꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯁꯨꯝꯅ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯩꯈꯣꯏꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯤ ꯍꯧꯖꯤꯛꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯃꯪꯂꯥꯟꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯈꯨꯜꯒꯤ ꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕꯁꯦ ꯃꯪꯂꯥꯟ ꯅꯠꯇꯦ ꯑꯁꯦꯡꯕ ꯇꯥꯏꯕꯪ ꯈꯨꯔꯥ ꯑꯩꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯁꯤ ꯊꯣꯛꯍꯜꯂꯤꯕꯁꯦ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅꯅꯤ ꯀꯔꯤ ꯍꯥꯏꯕ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯕ ꯃꯥꯒꯤ ꯄꯦꯟꯗꯕ ꯑꯃꯗꯒꯤ ꯐꯤꯕꯝ ꯑꯁꯦ ꯑꯣꯏꯍꯜꯂꯤꯕꯅꯤ ꯃꯥꯅ ꯄꯦꯟꯗ꯭ꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥꯗꯁꯨ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯊꯣꯏꯕꯗꯅꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯈꯨꯔꯥ ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯤ ꯈꯨꯔꯥꯅ ꯑꯝꯇ ꯐꯅꯕ ꯇꯧꯕꯤꯔꯝꯃꯨ ꯃꯥꯏꯕꯗꯨ ꯃꯀꯣꯛ ꯍꯥꯏꯗꯨꯅ ꯃꯁꯤꯗꯤ ꯑꯩꯅ ꯉꯝꯃꯣꯏꯅꯦ ꯊꯣꯏꯕ ꯈꯨꯔꯥꯅ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯉꯝꯃꯣꯏꯕꯣ ꯑꯗꯨꯗꯤ ꯈꯨꯔꯥ ꯀꯝꯗꯧꯅꯤ ꯃꯁꯤꯕꯨ ꯇꯧꯕ ꯉꯝꯒꯗꯕ ꯈꯨꯔꯥꯅ ꯈꯪꯕ ꯑꯇꯣꯞꯄ ꯃꯥꯏꯕ ꯂꯩꯒꯗ꯭ꯔꯥ ꯑꯩ ꯉꯁꯤꯃꯛ ꯆꯠꯇꯨꯅ ꯀꯧꯔꯨꯒꯦ ꯅꯈꯣꯏꯒꯤꯁꯦ ꯌꯥꯝꯅ ꯍꯩꯕ ꯃꯥꯏꯕꯅ ꯌꯦꯡꯂꯕꯁꯨ ꯐꯕ ꯉꯝꯂꯣꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯨꯔꯥꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯗꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯣꯏꯒꯗꯕꯗꯤ ꯅꯠꯇꯦ ꯅꯁꯥꯅ ꯅꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯨ ꯁꯦꯝꯗꯣꯛꯆꯧ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯅꯪꯅ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯕꯨ ꯃꯄꯨꯛꯅꯤꯡ ꯆꯦꯠꯅ ꯅꯤꯡꯖꯧ ꯑꯁꯨꯝꯅ ꯇꯧꯔꯒꯗꯤ ꯅꯈꯣꯏꯒꯤꯁꯦ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯈꯨꯔꯥꯒꯤ ꯏꯐꯝꯗ ꯂꯩ ꯑꯁꯨꯝꯅ ꯃꯥꯏꯕ ꯑꯗꯨꯅ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯥꯏꯕ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯊꯥ ꯁꯥꯅ ꯑꯃꯅ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯅꯩ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯔꯣꯅ ꯑꯩ ꯏꯃꯨꯡꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨꯈꯤꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯗꯤ ꯑꯃꯨꯛ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯍꯧꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗꯤ ꯊꯣꯏꯕꯁꯨ ꯊꯕꯛ ꯆꯠꯅꯅꯕ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯀꯔꯝꯅ ꯊꯕꯛ ꯑꯗꯨ ꯆꯠꯀꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯗꯨꯅ ꯂꯩ ꯃꯄꯨꯔꯣꯏꯕꯒꯤ ꯃꯊꯥ ꯑꯗꯨ ꯈꯪꯂꯕ ꯊꯔꯣꯅ ꯍꯥꯏꯔꯛꯏ ꯊꯕꯛꯇꯣ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯑꯣꯏꯅ ꯆꯠꯂꯒꯦ ꯃꯗꯨꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯊꯕꯛꯇꯣ ꯅꯪꯒꯨꯝꯕꯅ ꯁꯨꯕ ꯉꯝꯒꯗꯕ ꯅꯠꯇꯦꯅꯦ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯊꯋꯥꯏ ꯑꯣꯟꯅꯔꯕꯁꯨ ꯍꯛꯆꯥꯡꯗꯤ ꯃꯈꯣꯏ ꯕꯕꯥꯒꯤꯅꯤ ꯑꯗꯨꯅ ꯍꯥꯟꯅꯗꯒꯤ ꯄꯥꯡꯒꯜ ꯇꯥꯗꯅ ꯌꯥꯎꯔꯝꯒꯅꯤ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯁꯨꯕ ꯉꯝꯒꯅꯤꯌꯦ ꯊꯣꯏꯕ ꯁꯨꯛꯇꯣꯛꯂꯒ ꯂꯩ ꯊꯔꯣ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯆꯠꯂꯕꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯗꯤ ꯀꯝꯗꯧꯕ ꯃꯈꯣꯏ ꯕꯕꯥꯅ ꯇꯧꯍꯧꯕ ꯇꯥꯕꯅꯤ ꯊꯣꯏꯕ ꯊꯋꯥ ꯁꯥꯗꯅ ꯌꯨꯝꯒꯤ ꯊꯕꯛꯄꯨ ꯊꯕꯛꯂꯣ ꯃꯁꯤꯗꯤ ꯑꯔꯥꯏꯕꯅꯤ ꯅꯪꯒꯤꯗꯨꯗꯨ ꯉꯝꯅꯅꯕ ꯍꯣꯠꯅꯧ ꯊꯔꯣꯁꯨ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏꯅꯦ ꯃꯈꯣꯏ ꯕꯕꯥꯒꯤ ꯊꯕꯛꯁꯦ ꯑꯩ ꯉꯝꯅꯅꯕ ꯁꯣꯏꯗꯅ ꯍꯣꯠꯅꯔꯒꯦ ꯑꯗꯨꯒ ꯃꯈꯣꯏ ꯕꯕꯥꯁꯨ ꯍꯣꯠꯅꯕꯤꯌꯨ ꯅꯍꯥ ꯃꯈꯩ ꯑꯩꯅ ꯇꯧꯕꯁꯤꯡꯗꯣ ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯤꯌꯨ ꯈꯖꯤꯛ ꯐꯥꯎꯕ ꯋꯥꯠꯄ ꯌꯥꯔꯣꯏ ꯍꯣꯏꯅꯦ ꯇꯧꯕ ꯇꯥꯔꯦꯗꯅ ꯑꯩꯁꯨ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯃꯈꯣꯏ ꯕꯕꯥꯒꯤ ꯆꯥꯛꯇꯣ ꯊꯤꯔꯒ ꯆꯥꯕꯤꯍꯧꯔꯣ ꯑꯩꯗꯤ ꯊꯕꯛ ꯆꯠꯇꯣꯏꯅꯤꯅ ꯊꯦꯡꯉꯤ ꯑꯩ ꯈꯔ ꯀꯣꯊꯔꯒ ꯆꯥꯈ꯭ꯔꯒꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯕ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯩꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯇꯧꯔꯤꯁꯤꯕꯣ ꯊꯔꯣꯁꯨ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯑꯗꯨꯃꯛ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯊꯣꯏꯕ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯈꯔ ꯊꯤꯔꯒ ꯆꯥꯔꯝꯃꯤ ꯂꯣꯏꯕꯒ ꯑꯃꯨꯛ ꯀꯣꯟꯗꯣ ꯐꯦꯡꯂꯝꯃꯤ ꯃꯗꯨ ꯂꯣꯏꯔꯕꯗ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯔꯝꯕꯒꯤ ꯋꯥꯏꯁꯨ ꯑꯃꯨꯛ ꯇꯩꯒꯗꯕ ꯑꯣꯏꯔꯝꯒꯅꯤꯅꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕ ꯋꯥꯏ ꯑꯃꯨꯛ ꯇꯩꯔꯝꯃꯤ ꯂꯣꯏꯔꯛꯄꯗ ꯑꯁꯨꯛ ꯂꯥꯏꯕ ꯊꯕꯛꯁꯤꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨ ꯊꯔꯣ ꯊꯕꯛ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯂꯝꯃꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯗꯨ ꯅꯨꯄꯥꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯏ ꯃꯈꯣꯏ ꯕꯕꯥ ꯇꯥꯕ꯭ꯔꯣ ꯃꯈꯣꯏ ꯕꯕꯥ ꯊꯣꯏꯕꯁꯨ ꯇꯥꯔꯗꯨꯅ ꯀꯩꯅꯣ ꯀꯣꯏꯀꯧ ꯀꯧꯔꯤꯗꯨꯕꯣ ꯀꯩꯅꯣ ꯅꯨꯃꯤꯠ ꯇꯥꯗꯧꯔꯀꯥꯟꯁꯤꯗ ꯇꯨꯝꯁꯤꯜꯂꯤꯔꯣ ꯍꯣꯏꯅꯦ ꯊꯕꯛ ꯂꯩꯇꯗꯅ ꯇꯨꯝꯂꯤꯕꯅꯤ ꯅꯪꯗꯤ ꯊꯕꯛ ꯀꯃꯥꯏꯅ ꯇꯧꯏ ꯃꯗꯨꯅꯤ ꯑꯩꯅ ꯅꯍꯥꯟꯈꯩ ꯁꯨꯔꯤꯕꯗꯣ ꯊꯔꯣꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯁꯤꯒꯤ ꯊꯕꯛꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯤ ꯊꯔꯣꯒꯤ ꯋꯥꯗꯨꯗ ꯊꯣꯏꯕ ꯊꯔꯣꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯏ ꯊꯔꯣꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯅꯣ ꯊꯕꯛ ꯂꯩꯇꯦꯅ ꯇꯨꯝꯁꯤꯜꯂꯦ ꯍꯥꯏꯕꯕꯣ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯋꯥꯏ ꯑꯃꯠꯇ ꯁꯤꯠꯇꯦ ꯁꯨꯃꯥꯡꯗ ꯐꯧꯔꯤꯕ ꯐꯤꯁꯤꯡ ꯑꯁꯤꯁꯨ ꯂꯧꯁꯤꯟꯗꯦ ꯑꯗꯒꯤ
ꯁꯟꯁꯨ ꯂꯧꯁꯤꯟꯗ꯭ꯔꯤ ꯃꯥꯜꯂꯤ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯨ ꯑꯃꯠꯇ ꯏꯁꯤꯡ ꯆꯥꯏꯗ ꯃꯥꯜꯂꯤ ꯌꯦꯅ ꯈꯥꯂꯨꯈꯥꯁꯨ ꯋꯥꯏꯔꯝ ꯁꯤꯠꯂꯝꯈꯤꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯜꯂꯛꯑꯕꯅꯤꯅ ꯅꯪ ꯑꯗꯨꯝ ꯇꯧꯔꯣ ꯃꯗꯨ ꯌꯥꯔꯣꯏꯗ ꯃꯈꯣꯏ ꯕꯕꯥꯕꯨ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯃꯈꯣꯏ ꯕꯕꯥꯅ ꯇꯧꯕ ꯊꯕꯛꯇꯨꯗꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯨꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨꯁꯨ ꯃꯈꯣꯏ ꯕꯕꯥꯅ ꯇꯧꯕ ꯇꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯅꯤ ꯑꯩꯅ ꯇꯧꯕꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯇꯥꯕꯗ ꯆꯥꯛ ꯄꯤꯖꯕꯅꯤ ꯃꯈꯣꯏ ꯕꯕꯥꯅ ꯑꯩ ꯃꯥ ꯑꯗꯨ ꯑꯗꯥꯅ ꯇꯧ ꯂꯩꯔꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯁꯨꯝ ꯂꯩꯕ ꯇꯥꯕꯅꯤ ꯏꯁꯥ ꯏꯁꯥꯒꯤ ꯏꯊꯧ ꯈꯪꯅꯁꯦ ꯋꯥ ꯉꯥꯡꯅꯒꯨꯝꯁꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯏꯕ ꯁꯨꯛꯇꯣꯛꯇꯨꯅ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯣꯏꯕ ꯊꯕꯛ ꯇꯧꯕ ꯍꯧꯏ ꯏꯃꯨꯡꯗꯒꯤ ꯁꯨꯝꯆꯤꯠ ꯂꯧꯊꯣꯛꯇꯨꯅ ꯋꯥꯏ ꯁꯤꯠꯄ ꯍꯧꯏ ꯋꯥꯏ ꯁꯤꯠꯄ ꯂꯣꯏꯔꯛꯄꯗ ꯃꯈ꯭ꯋꯥꯡ ꯅꯥꯗꯨꯅ ꯈ꯭ꯋꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ ꯌꯦꯅꯈꯥꯁꯨ ꯁꯤꯠꯇ ꯋꯥꯠꯂꯝꯈꯤꯅꯤꯅꯦ ꯊꯣꯏꯕ ꯌꯦꯅꯈꯥ ꯃꯅꯤꯡ ꯃꯌꯥ ꯀꯩꯀꯥ ꯑꯗꯨ ꯁꯤꯠꯂꯤ ꯂꯣꯏꯔꯕꯗ ꯑꯩ ꯁꯟꯗꯣ ꯍꯥꯟꯅ ꯑꯝꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦ ꯊꯣꯏꯕ ꯁꯟ ꯑꯃꯨꯛ ꯂꯧꯁꯤꯟꯗꯨꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯐꯧꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯜꯂꯤ ꯃꯗꯨꯁꯨ ꯂꯣꯏꯔꯕꯗ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏ ꯊꯕꯛ ꯄꯨꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯛꯄꯗ ꯄꯨꯡ ꯃꯝꯂꯦ ꯄꯨꯡ ꯊꯦꯡꯉꯦ ꯊꯔꯣ ꯊꯣꯛꯂꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯕꯤꯗ꯭ꯔꯤꯕꯣ ꯍꯩ ꯀꯅꯥꯅ ꯊꯣꯡꯗꯣꯏꯅꯣ ꯍꯧꯖꯤꯛꯇ ꯊꯕꯛ ꯂꯣꯏꯗ ꯉꯥꯏꯔꯤ ꯑꯩꯅ ꯊꯣꯡꯕꯗꯗꯤ ꯉꯟꯅ ꯊꯣꯡꯕꯅꯤ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯔꯣ ꯑꯃꯨꯛ ꯆꯪꯈꯤ ꯊꯣꯏꯕ ꯁꯥꯎꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯎꯁꯤꯠꯂꯣꯏꯗꯧꯔꯤꯗ ꯑꯩꯉꯣꯟꯗ ꯊꯣꯏꯕ ꯆꯥꯛꯈꯨꯝ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯍꯧꯏ ꯍꯩ ꯆꯥꯛ ꯃꯩ ꯊꯥꯡꯒꯠꯄ ꯍꯧꯔꯦ ꯏꯟꯖꯥꯡꯁꯦ ꯑꯝꯇ ꯁꯦꯝꯃꯨ ꯂꯥꯎ ꯊꯔꯣ ꯆꯪꯂꯛꯇꯕꯤꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯏꯁꯥꯁꯦ ꯋꯥꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯔꯥꯏ ꯂꯥꯏꯕꯗꯨꯕꯨ ꯀꯩꯅꯣ ꯃꯤ ꯆꯦꯟꯅꯔꯤꯗꯨꯕꯣ ꯅꯍꯥꯟꯈꯩꯗꯤ ꯑꯩ ꯏꯇꯣꯝꯇꯅꯦ ꯑꯗꯨꯝ ꯇꯧꯔꯤꯗꯣ ꯊꯣꯏꯕ ꯁꯥꯎꯅ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯊꯔꯣꯗꯨ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯅ ꯏꯟꯖꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯁꯦꯝꯃꯨ ꯂꯥꯎ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯕꯗ ꯏꯁꯥꯁꯦ ꯋꯥꯔꯦ ꯊꯔꯣꯁꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯀꯩꯅꯣ ꯊꯕꯛꯅ ꯑꯩꯅ ꯆꯠꯂꯨꯔꯒ ꯃꯈꯣꯏ ꯕꯕꯥꯅ ꯀꯃꯥꯏꯅ ꯋꯥꯏꯅꯣ ꯊꯔꯣ ꯅꯪ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯃꯛꯀꯅꯨ ꯀꯩꯅꯣꯗ ꯃꯈꯣꯏ ꯕꯕꯥ ꯌꯨꯝꯒꯤ ꯊꯕꯛ ꯍꯣꯠꯅꯕꯕꯨ ꯀꯌꯥꯝ ꯋꯥꯒꯦ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛꯁꯤꯡꯁꯤꯕꯨ ꯊꯣꯏꯕꯁꯨ ꯈꯨꯝꯕ ꯉꯝꯗ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩ ꯊꯔꯣꯁꯨ ꯃꯈꯥ ꯇꯥꯏ ꯊꯕꯛ ꯋꯥꯅ ꯍꯜꯂꯛꯄꯒꯤ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯤꯗ ꯄꯣꯊꯥꯐꯝ ꯑꯝꯇ ꯈꯪꯍꯟꯗꯦ ꯊꯔꯣ ꯅꯪ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯔꯥ ꯑꯩꯅ ꯀꯩꯝꯇ ꯇꯧꯕ ꯉꯝꯃꯔꯣꯏꯅ ꯅꯪ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯍꯧꯔꯤꯔꯕ ꯈꯠꯅꯕ ꯍꯧꯔꯤꯁꯦ ꯑꯩꯅ ꯅꯠꯇꯦ ꯃꯈꯣꯏ ꯕꯕꯥꯅꯤ ꯊꯔꯣ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯑꯁ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯏꯁꯥꯅ ꯏꯁꯥꯒꯤ ꯊꯕꯛ ꯃꯁꯛ ꯈꯪꯅ ꯇꯧꯅꯁꯦ ꯑꯩꯅ ꯉꯁꯥꯏꯈꯩ ꯇꯧꯕꯗ ꯃꯈꯣꯏ ꯕꯕꯥ ꯆꯦꯟꯅꯈꯤꯕ꯭ꯔꯣ ꯏꯁꯥꯅ ꯉꯝꯅꯅꯕ ꯍꯣꯠꯅꯈꯤꯕ ꯉꯥꯛꯇꯅꯤ ꯃꯅꯥ ꯃꯅꯤꯟꯁꯨ ꯑꯃꯠꯇ ꯅꯥꯏꯗꯅ ꯑꯗꯨꯅꯅꯦ ꯃꯈꯣꯏ ꯕꯕꯥꯅ ꯇꯧꯕꯗ ꯑꯩ ꯆꯦꯟꯅꯍꯟꯕꯤꯔꯛꯀꯅꯨ ꯉꯝꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯈꯣꯏ ꯕꯕꯥꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯣ ꯇꯞꯄꯨ ꯇꯞꯃꯜꯂꯕꯅꯤ ꯑꯩꯅ ꯇꯧꯕ ꯑꯣꯏꯔꯕꯗꯤꯅꯦ ꯉꯁꯥꯏꯅ ꯆꯥꯛ ꯂꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯆꯥꯛꯄꯨ ꯇꯣꯛꯂꯅꯤ ꯀꯩꯅꯣ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯁꯤꯗ ꯃꯇꯝꯁꯦ ꯌꯥꯝ ꯀꯨꯏꯅ ꯆꯪꯍꯜꯂꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯂꯩꯈꯤ ꯊꯣꯏꯕ ꯃꯈꯥ ꯇꯥꯗ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯤ ꯆꯥꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯔꯣꯁꯨ ꯆꯥꯅꯅꯕ ꯆꯪꯂꯛꯂꯝꯃꯤ ꯊꯔꯣ ꯃꯥꯁꯨ ꯉꯁꯤꯗꯤ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯃꯄꯨꯔꯣꯏꯕꯅ ꯅꯍꯥꯟꯈꯩ ꯇꯧꯕ ꯃꯇꯧꯗꯨꯝ ꯇꯧꯔꯛꯂꯝꯃꯤ ꯑꯁ ꯏꯟꯖꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈꯤꯗ꯭ꯔꯦꯗ ꯊꯨꯝ ꯏꯌꯥꯛ ꯌꯥꯛꯑꯗꯅ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯁꯤꯕꯣ ꯆꯥꯛꯀꯁꯦ ꯏꯄꯦꯠ ꯄꯦꯠꯂꯗꯅ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯗꯨꯅ ꯍꯩ ꯇꯨꯃꯤꯟ ꯆꯥꯎ ꯐꯃꯜꯂꯕꯅꯤ ꯌꯥꯝ ꯋꯥꯅꯅꯦ ꯊꯣꯡꯉꯤꯗꯣ ꯆꯥꯕ ꯐꯪꯉꯤꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯑꯩꯅ ꯊꯣꯡꯂꯤꯉꯩꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯎꯇꯅ ꯑꯝꯇ ꯆꯥꯗꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯊꯣꯡꯕ ꯌꯥꯗ꯭ꯔꯣ ꯑꯗꯣꯝꯗ ꯇꯥꯁꯤꯟꯕꯤꯔꯛꯀꯅꯨ ꯅꯁꯥꯒꯤ ꯅꯊꯧꯗꯣ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯊꯔꯣ ꯅꯪ ꯌꯥꯝꯅ ꯉꯝꯂꯛꯀꯗꯧꯔꯤ ꯑꯩꯅ ꯑꯩꯒꯤ ꯏꯁꯥꯅꯤꯅ ꯐꯨꯕꯤꯗꯕꯁꯤꯗ ꯌꯥꯝ ꯉꯝꯕꯒꯤ ꯋꯥ ꯅꯠꯇꯦ ꯍꯥꯎꯇꯦꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕꯅꯤ ꯍꯥꯎꯇ꯭ꯔꯗꯤ ꯆꯥꯎꯅꯨ ꯇꯣ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯗꯕꯒꯤ ꯁꯔꯨꯛ ꯍꯥꯎꯅꯅꯕ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯤꯅ ꯇꯧꯕ ꯊꯕꯛꯇꯗꯤ ꯌꯦꯡꯁꯤꯟꯕ ꯌꯥꯝꯅ ꯀꯟꯕꯗꯥꯏꯅꯦ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯆꯥꯛꯇꯣ ꯇꯨꯃꯤꯟ ꯆꯥꯎ ꯅꯠꯇꯦ ꯑꯩꯅ ꯃꯈꯣꯏ ꯕꯕꯥꯒꯤ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯁꯣꯏꯔꯝꯕꯒꯦ ꯍꯥꯏꯅ ꯊꯕꯛ ꯄꯨꯜꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯍꯪꯕꯤꯌꯨ ꯊꯕꯛ ꯑꯃꯠꯇ ꯁꯣꯏꯔꯝꯃꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯕꯕꯥꯁꯨ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯝꯕ ꯊꯕꯛꯇꯣ ꯁꯣꯏꯗꯅꯕ ꯍꯣꯠꯅꯕꯤꯌꯨ ꯊꯔꯣ ꯑꯃꯨꯛꯁꯨ ꯀꯔꯦꯝꯅꯗꯨꯅ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤꯗ ꯃꯈꯣꯏ ꯕꯕꯥꯅ ꯉꯝꯅꯅꯕ ꯍꯣꯠꯅꯧ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯑꯍꯥꯎꯇꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯑꯁꯨꯝ ꯄꯤꯖꯔꯒ ꯂꯩꯔꯗꯤ ꯏꯁꯥꯁꯦ ꯁꯣꯟꯊꯈꯤꯗꯅ ꯊꯕꯛ ꯆꯠꯄꯁꯦ ꯉꯝꯂꯛꯇꯕꯁꯨ ꯌꯥꯏ ꯌꯥꯔꯦꯗ ꯂꯦꯞꯄꯣ ꯑꯩ ꯆꯥꯛꯁꯦ ꯑꯝꯇ ꯆꯥꯒꯦ ꯊꯔꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣ ꯑꯗꯨꯅꯤ ꯅꯍꯥꯟ ꯃꯈꯩ ꯃꯈꯣꯏ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ
ꯑꯆꯨꯝꯕ ꯍꯥꯏꯔꯕꯅꯤꯅ ꯊꯣꯏꯕꯗꯣ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯛꯇꯦ꯫ ꯊꯔꯣꯁꯨ ꯆꯥꯛ ꯑꯗꯨ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯋꯦ ꯏꯟꯖꯥꯡꯁꯤꯒ ꯆꯥꯁꯟꯕ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏ ꯕꯕꯥꯒꯤ ꯅꯊꯧꯅꯤꯅ ꯃꯈꯣꯏ ꯕꯕꯥ ꯂꯣꯏꯁꯤꯟꯕꯤꯍꯧꯔꯣ, ꯑꯩ ꯇꯨꯝꯃꯨꯔꯒꯦ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯗ ꯂꯩꯍꯧꯏ꯫ ꯃꯇꯣꯝꯇꯁꯨ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯍꯥꯏꯒꯨꯝꯕꯗꯅ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈꯤꯗ꯭ꯔꯦꯗ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯒꯤ ꯅꯨꯄꯤꯅ ꯊꯣꯡꯕꯅ ꯍꯦꯟꯅ ꯍꯥꯎꯈ꯭ꯔꯦ꯫ ꯏꯁꯥꯅ ꯊꯣꯡꯖꯔꯕꯅꯤꯅ ꯁꯥꯎꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯍꯥꯟ ꯃꯈꯩ ꯊꯔꯣꯅ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯃꯥꯁꯨ ꯇꯧꯏ꯫ ꯀꯣꯟ ꯐꯦꯡꯕ, ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯛꯄꯗ ꯑꯁ ꯏꯁꯥꯁꯤ ꯄꯣꯞ ꯍꯦꯛ ꯇꯥꯏꯗ꯫ ꯑꯩꯗꯤ ꯏꯔꯥꯏ ꯂꯥꯏꯕ꯭ꯔꯥꯅ ꯈꯟꯕꯅꯤ, ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯍꯥꯛꯇ ꯁꯪꯗꯕ ꯑꯋꯥꯕ ꯊꯕꯛ ꯍꯥꯏꯗꯨꯅꯤꯅꯦ꯫ ꯑꯩꯅ ꯅꯍꯥꯟꯃꯈꯩ ꯈꯜꯂꯨꯔꯤꯕ ꯍꯥꯏꯔꯨꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯂꯣꯏꯅ ꯁꯣꯏꯔꯦ꯫ ꯋꯥꯈꯜ ꯑꯗꯨ ꯑꯗꯨꯝꯅ ꯈꯟꯗꯨꯅ ꯊꯣꯏꯕ ꯇꯨꯝꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯊꯔꯣꯗꯨ ꯇꯨꯝꯂꯝꯗꯦ, ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕꯣ? ꯍꯣꯏ, ꯇꯨꯝꯂꯒꯦꯗꯅ ꯆꯪꯈ꯭ꯔꯒ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯔꯝꯗꯅ ꯇꯨꯝꯁꯨ ꯇꯨꯝꯂꯝꯗꯦ꯫ ꯅꯍꯥꯟꯃꯈꯩ ꯑꯩꯅ ꯇꯧꯕꯗ ꯃꯈꯣꯏ ꯕꯕꯥꯅ ꯌꯥꯎꯈꯤꯗꯦ꯫ ꯑꯁ ꯌꯥꯔꯦ ꯌꯥꯔꯦ ꯊꯔꯣ, ꯇꯨꯝꯅꯅꯕ ꯇꯧꯔꯣ꯫ ꯑꯩ ꯃꯤꯠꯁꯦ ꯇꯨꯝꯅꯤꯡꯕꯅ ꯁꯤꯔꯦ꯫ ꯊꯔꯣꯅ ꯑꯩꯁꯦ ꯊꯕꯛ ꯋꯥꯈꯩ ꯆꯠꯂꯨꯔꯤꯕ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯈꯣꯏ ꯕꯕꯥꯅ ꯇꯨꯝꯅꯤꯡꯂꯤꯕ ꯑꯗꯨꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯇꯨꯝꯅꯤꯡꯂꯤꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯗꯤ ꯇꯨꯝꯃꯨ ꯀꯩꯅꯣ꯫ ꯐꯝꯁꯨ ꯊꯥꯗꯅ ꯀꯃꯥꯏꯅ ꯑꯩꯅ ꯇꯨꯝꯗꯣꯏꯅꯣ? ꯀꯩꯅꯣ ꯊꯔꯣ, ꯇꯨꯝꯕꯒꯤ ꯐꯝꯁꯤ ꯐꯥꯎꯕꯗꯤ ꯅꯪ ꯊꯥꯕ ꯌꯥꯕꯅꯤ, ꯑꯩ ꯑꯃꯨꯛ ꯉꯥꯏꯔꯒ ꯂꯩꯇ꯭ꯔꯁꯨ꯫ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯑꯗꯨꯝ ꯊꯥꯔꯤꯗꯨꯗꯤ ꯃꯈꯣꯏ ꯕꯕꯥꯅ ꯊꯥꯕ ꯌꯥꯎꯈꯤꯕ꯭ꯔꯣ? ꯊꯔꯣ, ꯑꯩ ꯌꯥꯝꯅ ꯍꯩꯅꯔꯛꯑꯣꯏꯗꯧꯔꯤꯗ꯫ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯇꯧꯕꯗꯗꯤ ꯑꯝꯇ ꯉꯥꯏꯅꯍꯟꯗꯕꯅꯤ꯫ ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯅꯨ, ꯑꯩ ꯇꯧꯔꯒꯦ꯫ ꯊꯣꯏꯕꯅ ꯑꯣꯏꯅ ꯐꯃꯨꯡꯒꯤ ꯐꯝ ꯑꯗꯨ ꯊꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯗꯁꯨ ꯊꯣꯏꯕ ꯊꯔꯣꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤ꯫ ꯊꯣꯏꯕ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯗꯨꯅ ꯂꯩ, ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯔꯣꯁꯨ ꯊꯣꯔꯛꯇꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯋꯥꯏ ꯇꯩꯔꯤꯅꯦꯅ ꯇꯧꯔꯤꯗꯣ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ꯫ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯊꯔꯣꯅ ꯃꯍꯤꯁꯨ ꯏꯔꯥꯡ ꯂꯥꯡꯉꯤ, ꯑꯗꯨꯒ ꯃꯆꯤ ꯃꯆꯤꯁꯨ ꯂꯥꯡꯉꯤ, ꯌꯧꯗꯕ ꯃꯐꯝꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ꯫ ꯀꯩꯅꯣ ꯋꯥꯏ ꯇꯩꯔꯤꯅꯦꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡꯅ ꯅꯩꯕꯗꯧꯅ ꯇꯩꯔꯤꯗꯨꯕꯣ? ꯍꯦ, ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯁꯤꯜꯂꯛꯀꯅꯨꯀꯣ꯫ ꯇꯧꯔꯤꯁꯦ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ꯫ ꯌꯦꯡꯁꯤꯟꯕ ꯅꯠꯇꯦ, ꯑꯁꯣꯏꯕꯗꯨꯗꯤ ꯇꯥꯛꯄ ꯇꯥꯕꯅꯤ, ꯍꯥꯏꯕ తాꯕꯅꯤ꯫ ꯍꯦ, ꯅꯪꯒꯤꯗꯣ ꯃꯗꯨ ꯅꯠꯇꯦ, ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ, ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ꯫ ꯃꯗꯨꯗꯤ ꯃꯈꯣꯏ ꯕꯕꯥꯅ ꯅꯕꯨꯛ ꯐꯠꯇꯕꯒꯤꯅꯤ꯫ ꯍꯦ, ꯆꯪꯉꯣ ꯆꯣ ꯏꯃꯨꯡꯗ꯫ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯪꯗꯣꯏꯕ? ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯜꯂꯛꯀꯅꯨ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯅꯤꯡꯕꯇ ꯇꯧꯅꯤ꯫ ꯃꯤꯅ ꯎꯈ꯭ꯔꯒ ꯋꯥꯏꯁꯦ ꯑꯩꯅ ꯇꯩꯕ ꯃꯥꯜꯂꯅꯤ꯫ ꯃꯈꯣꯏ ꯕꯕꯥ ꯅꯠꯇꯦ, ꯆꯣꯞꯇꯣꯏꯁꯦ ꯑꯩꯅꯤ꯫ ꯃꯤꯅ ꯀꯩꯅꯣ ꯊꯔꯣꯁꯤꯅ ꯋꯥꯏ ꯇꯩꯔꯤꯅꯦꯅ ꯑꯁꯨꯛ ꯍꯩꯇꯅ ꯇꯩꯔꯤꯁꯤꯕꯣꯅ ꯍꯥꯏꯗꯣꯏꯅꯤ꯫ ꯃꯈꯣꯏ ꯕꯕꯥꯕꯨ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯑꯁꯣꯏꯕ ꯂꯩꯍꯟꯗꯅ ꯋꯥ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯍꯜꯂꯤꯁꯤꯕꯣ? ꯑꯩꯁꯨ ꯃꯈꯣꯏ ꯕꯕꯥꯒꯤ ꯊꯕꯛꯇꯨꯗ ꯃꯤꯅ ꯋꯥ ꯉꯥꯡꯅꯅꯕ ꯇꯧꯔꯨꯔꯣ? ꯃꯗꯨ ꯇꯧꯔꯗꯤ ꯃꯈꯣꯏ ꯕꯕꯥꯁꯨ ꯅꯨꯡꯉꯥꯏꯔꯣ꯫ ꯑꯗꯨꯅꯅꯦ, ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯥꯅꯁꯤ꯫ ꯃꯈꯣꯏ ꯕꯕꯥꯅ ꯑꯗꯨꯝꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯜꯂꯛꯄ ꯉꯝꯃꯔꯣꯏ꯫ ꯊꯣꯏꯕꯗꯨ ꯈꯨꯝꯂꯛꯇꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯔꯣꯅ ꯑꯩꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯕꯕꯥꯅ ꯏꯔꯥꯏ ꯂꯥꯏꯅ ꯉꯥꯡꯕꯤꯈꯤꯕꯗꯥꯏꯅꯦ꯫ ꯑꯗꯨꯅꯅꯦ, ꯋꯥ ꯉꯥꯡꯅꯗꯅꯕ ꯃꯑꯣꯡꯗ ꯇꯧꯕꯤꯌꯨ ꯊꯕꯛꯇꯣ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯔꯣ ꯆꯠꯈꯤ꯫ ꯊꯔꯣꯁꯨ ꯀꯩꯝꯇ ꯌꯥꯎꯁꯤꯟꯗꯦ꯫ ꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯇꯧꯕ ꯃꯌꯥꯝ ꯑꯗꯨ ꯈꯪꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯊꯣꯏꯕꯤꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯕꯤꯔꯝꯗꯦ, ꯂꯣꯏꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯊꯕꯛꯇ ꯑꯁꯣꯏꯕ ꯌꯥꯎꯔꯛꯄꯗꯁꯨ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯉꯥꯡꯂꯝꯃꯤ꯫ ꯊꯔꯣ ꯋꯥꯈꯜꯗ ꯃꯇꯣꯝꯇ ꯈꯟꯖꯩ꯫ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯋꯥꯖꯕ ꯃꯌꯥꯝꯗꯣ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯎꯕꯤꯕꯒꯤꯔ ꯑꯁꯨꯝꯅ ꯊꯣꯛꯍꯜꯂꯤꯕꯁꯤꯕꯣ? ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯈꯪꯕ ꯍꯧꯔꯛꯂꯅꯤ꯫ ꯅꯨꯄꯤ ꯑꯃꯅ ꯏꯃꯨꯡꯗ ꯇꯧꯕ ꯊꯕꯛ ꯃꯁꯥ ꯃꯁꯥꯗ ꯊꯣꯛꯂꯒ ꯈꯪꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯁꯤꯃꯛꯅꯤ ꯑꯩꯅ ꯈꯪꯍꯟꯕ ꯄꯥꯝꯕꯁꯨ꯫ ꯅꯨꯄꯥꯁꯤꯡꯁꯦ ꯋꯥꯈꯜ ꯈꯟꯊꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯄꯟꯖꯥꯎ ꯆꯨꯔꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯅꯨꯄꯤꯅ ꯇꯧꯕ ꯊꯕꯛꯄꯨ ꯁꯤꯡꯊꯥꯕꯤꯗꯕ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯈꯪꯂꯣ, ꯑꯩꯁꯨ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯂꯣꯏ꯫ ꯊꯔꯣꯁꯨ ꯊꯣꯏꯕꯒꯤ ꯃꯇꯧꯒꯨꯝ ꯆꯥꯛ ꯆꯥꯔꯒ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯅ ꯌꯨꯝꯗ ꯂꯩꯍꯧꯕ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ꯫ ꯉꯁꯤꯗꯤ ꯊꯔꯣꯁꯨ ꯊꯕꯛ ꯆꯠꯂꯝꯗꯦ, ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯂꯒ ꯏꯪꯊꯝꯊꯥꯒꯤ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯔꯣ, ꯆꯥꯛ ꯂꯣꯏꯔꯦ, ꯆꯥꯅꯅꯕ ꯇꯧꯔꯁꯤ꯫ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ? ꯍꯥꯎꯇ꯭ꯔꯗꯤ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ꯫ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯊꯔꯣꯗꯣ꯫ ꯊꯣꯏꯕ ꯁꯥꯎꯒꯠꯇꯕꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯉꯥ ꯊꯣꯡꯉꯤ, ꯑꯩꯅ ꯉꯟꯇꯥꯅ ꯀꯩꯊꯦꯜꯗꯒꯤ ꯊꯣꯛꯂꯒ ꯂꯩꯔꯨꯔꯦ꯫ ꯊꯔꯣꯗꯣ ꯈꯨꯝꯂꯛꯇꯦ, ꯇꯨꯃꯤꯟ ꯂꯩ꯫
Thoiba magi nupida yengduna tapna makha tare. Tharo, ngasidi ai nangi nafamda wa khara haigi. Kai wano hayu. Ai nangi nafamda yam lani. Nangi nafamda asoiba thabak mayam ama tawkri. Nang madugidama aibu ngakpiyu. Tharo maduda su khumde tumin lay. Aina ai khaki khaluba. Aina tawba thabakna thabakni khaluba. Masi pumba aigi asoibani. Aise nupa ama oina kayada phachiba. Nangi nupa ama oina nangi awabasu khangba ngamdam. Nangna tawba thabak khuding aina singthakide. Chak insang athongba khuding hawi haude haina numit khudingi chaibibu. Thabak ama tawrabasu aina singthabidaba. Madu pumba ai haujikta khanglakai. Tharo tapna nupi aikhoi awabase khananasu khangbide. Chindadi yumgi thabakbu thabakla haiba. Maduna ai wai tawraroi haibadi natte. Masidi nupi khudingmang mai leiduna chengadaba thabak amata natte. Aikhoi punsiga sagonaduna chatlagadaba thabak ngaktani. Adubu aikhoina khwaidagi sauningbase aikhoina tawjariba thabak asida singthabidabase masimuk sauningba leite. Tharo adu wana honajabadumadi singthabibadi lairadana adu wali ada taw masidawi haina aige soiba khuding thidun leibani. Makhoi babadi nong phatok sunate nungtigini maduda jin khumduragana phubiba chaibiba. Makhoi babana aise makhoi babagi nupi oina khandraba mali. Tharo madu pumba ai haujikti khangri ai nangbo amu awabo henba pamji. Aikhoi ani tathok tasin tawraga nungaina marata papunsida hingba pami. Makhoi babana wakhal khanthabirakpase aigidi khwaidagi laibak phabani. Tharo nang aibudi waroba thamganuko. Makhoi babada waroba kaisu leizade. Makhoi babana wakhal khantharakpa aigi awaba khangbirakpa simu aigi thamoina penjaba leitre. Aisu khangi haujikti nupi na khoina imungi hotnariba mayamse masi hotnadabada imung ase pumloi loigani. Nupi na khoina imungda lawriba thaudangse araiba nate. Panjau puriba nupa akhoina puba thangba ngam. Madudani makhoi baba amana amagi thabakta hanthana yengnaganu hairibase. Tharo chak chathoknaba tawrase. Khoi makhoi baba thoiba imungda changkri. Tharo matomta machinda son masa masada thoklabadadi wakhal tarakpase kayada thukraban. Nongnini khak nupi aikhoina tawba thabak pumba manu mahusinduna tawbada loina khangba ngam. Masimang aina khanghanba pam. Nupi aikhoina makhoida phana hairabasu makhoina lawdi thausabide. Adubu haujikti masada thoklabanina khanglidana. Wakhalda adumna khanduna Tharo do imungda chak chananabagi damakta changlaklam. Numit asidagi matai manaw ani asi yamna nushinana amana amagi mateng pangnaduna amana amagi awaba khangnaduna yamna nungaina hingminaram. Thoibaso inkhol adubu koliba lairimbi adubu makhoi ani changduna mabukningda jetna ningzarami. Makhoi anigi mataw ubada inkhol adugi lairimbi adusu penjare. Aduna makhoi anibu hanagi fibamda amuk hanjin halaklami. Matai manaw anina hanagi fibamda hanjinarakpa aduda yamna haraujarami. Matam kharagi matungdadi Tharosu mirolaklami. Asumna matai manaw anido hanadawna khatna chainaduna leibadu toktuna yamna nungsi chanana leiminakirami.